ꯑꯔꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯊꯧꯉꯝꯕ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯕꯣꯔꯗꯤꯡꯒꯤ ꯃꯄꯨ ꯑꯃꯗꯤ ꯋꯥꯔꯗꯦꯟ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 15ꯅꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯕꯔꯃꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯕꯔꯃꯤꯁ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒ ꯆꯥꯔꯧ ꯃꯔꯧꯅꯕꯗꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯀꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯁꯤꯡꯖꯃꯩ ꯑꯣꯀ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ LJ Educare ꯕꯣꯔꯗꯤꯡꯗ ꯊꯧꯉꯝꯕ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯂꯕꯖꯣꯏ ꯁꯥꯏꯈꯣꯝ ꯑꯃꯗꯤ ꯋꯥꯔꯗꯦꯟ ꯅꯥꯎꯔꯦꯝ ꯕꯁꯟꯇ ꯉꯁꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁ ꯂꯝꯈꯟꯄꯥꯎ ꯇꯣꯟꯁꯤꯡꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯀꯣꯔꯠꯅ ꯄꯨꯊꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯣꯔꯠ ꯃꯃꯥꯡꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯈꯤ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯦ बर्मादा खुंदारीबा मैतैसिंगना बर्मिस अमदी अतै अतोप फुरुपसिंगा सारौ मरौनबदगी मैतै हाइबा फुरुपकी मसिंग यामसिलक्ट्रे अदुबु अतोप फुरुपसिंगा लौना लैनरबसु मैतैगी लाइनिंग लाइसोंदिंग असि फाउबा ngaksenदुना थमहौरी हिरमसदा रिपोर्ट अमा Handak All Manipur Working Journalists Union na sillaga nupi paumi singi oiba press tour ama chatlubada Burmagi Namphalongi Khagui Laikai amadi Namphalong 13 da khundariba maitai singa wari watai sanerakhi lale sanami leimreng luna leimreng I tana khui thamsanung mi khuding akhui sanami hi tuna ne thau me hai akhui na hai asangma samthokpa adui akhui ngamjabdo Khagui Laikai da Maitai Yumthong Nipan Khunda Hauri amadi Namphalong Taraga Humdoida Maitai Yumthong Mari natraga manga khaktamak khunda hauki Makhoi maru oiba Dharmadi Hinduism amadi Buddhism na oirabasu imung khudingda lining thau sanamahi gi khubam thamna hauri Amaromda yamna pukning chingseningai oiba wafam amadi Khagui Laikai da leihobi Sumati Sagol Semgi mapuroiba Burmagi san purup ki piba naurem sagai da tin kraba tombana sahi manga muki mamangdagi lining thogi pauze loi oiri haina phongdorakhi Tana biji gongla jaba yaure akoi di metai murik chale ibagi no maru mathatagi ko congress amna upi ni achi toro haiba tapirba tambirba si moriti samu na moriti sagai mane Mafam duda khundariba mitei masing noma nomagi hantharakpagi maru oiba maramdi atopa furup singda launa leina khibadnani haina Namphalong 13 dagi san ningol ningthaujam ongbi memana phongdorakhi ahalama songlai hi tretana lai hauba angang sing sina hairi sidi kabora pangki baya mayangna pangki baya Mafam duda law inkhol suba amadi angamba lalol itik tawbana hingnanabagi pambai ohauri Video journalist Bebita amadi Jaya Lakshmi ga loina na paudam jari ba ai Rina Nongmaithem ISTV News Namphalong Myanmar BJP Thawbal District ki chahi gi oiba Educative Committee gi mifam Education Minister TS Radeshyam na saruk yaduna Thawbal Bazar manakta leiba Laitan Them Mandapta ngarang pangthokre thorom maduda MLA P Brozen BJP Manipur Pradesh ke General Secretary K Sarat Kumar N Nimbas yauna tongan ba thaupuba kaya na saruk yakhi district asigi Mahila Morcha Kisan Morcha amadi BJYM gi chahi gi oiba party gi damak pangthokhiba thabak thoram sing miyam da pathokpaga loina na khana nainaki Minister Radeshyam na State amadi Center Government miyam gi damakta paikhatliba scheme kaya asi mipung khudingda fanghanna bohotnabada party gi thongmi singi achowa thodang lai haike party asigi mapangal kangkhat hanna bohotna minasi haike madu akhona wari sabiragadi clear hoye widow ki pension scheme widow singi lukrabi ki atu tawrira ka ya pura lawe honorable chief minister so ai so karyakarta mayam so loi na dugi scheme mada law lepte but I lekai da I na le sigi kilometer makhai ni area 100 meters ki area da high risk ki mi kara phang rage masing ya da thi kya phang rage
Yum sawi loan low ye card by the card kana paigani pai ya mi kana kana hai basi madu koi khangde khangan basi koi ithome aduna wari sa basi masi sabiyo the shortest way to reach almighty god is for yong no gi pai nakwa lambi di kana license no ti tur le natte upai le se da awana tarawa mi sing do mateng pa mo aduna pai gi nakwa lambi ne is for thuri yong ya ga di Chief Minister gi liching makhada hayeng dagi haugadoriba khungang chatse haiba mission asida hayeng ahan banumita chatkadoriba mayang Imphal gi laphupa tera komla khong gram panchayat ki konuma village da lakpada Sekmaijing kunaw amadi phobak chaw ani gi marakta amata oina phaunafam oiriba chahi nifuga taruk suraba thonggi phibam yengsinbiramu haina Valley Bridge Construction Demand Committee Sekmaijing kunaw and phobak chaw na appeal tawrakli Demand Committee gi Secretary Konthauzam Mani Har nangasi Manipur Press Club ta pangthokpa pamuishinga unabada makhata na haikibada hairiba thong ase sarkar gi maikai digi athuba matamda midyang sangduna semjin biu haike and the Sekmaijing kunaw da sariba lital thong asi 1972 da matamdugi laingak na sabiramani hairiba thong asi sahi ni putaruk sure aduna thong asi gi condition aduki matik yamna phatre hairiba thong asi si minister na khungang satlu haiba magi miyengi makhada hairiba thong asi jengsin biramu jengsan haningi khungangi prajana loina na hairiba thong asi matam siga sunaba Valley Bridge ama athuba matam gi manungda sabinaba Honorable Chief Minister amadi magi staff Council of Minister ki puning sinsinjari ha Loktak Development Authority da thabak tawramba aduga haukiba lisinganiga amada thabak lauthokpada yaukhiba stinmi chamaga nifunipan adu court ki directive amagi matung ina LDA na athubada arepa ama khanghandrabadi megi tang 13 dagi khongjang changsilagani haina Loktak Development Authority Workers Association ki General Secretary Taurem Rabina ngasi Manipur Press Club ta pangthokpa pamuishinga unabada phongdokre Master Roll chamaga nifunipan asti court na LDA gi sen thumgi phibam phagalaklaba matamda lawshinnaba khangan khrabasu ngasi fawba thaoi bidre haiki Simanungda akhoi demand akhoi phangpham thokpa demand si karigma pidragadi mathang numit tang 10 ga mathoi dagi akhoi strike amu hona makha chatharagani haibsi mayang press ki mamang phungdok Government Voluntary Organization Kakching amadi All Kakching Student Union sinduna handakta Chief Secretary oina thaupuraba Dr. J. Suresh Babu Butaram na okpagi thorum ama ngarang Kakching da laiba Library and Information Center ki auditorium da pangthokre thorum adu da Kakching Municipal Council ki Chairperson Naurem Sanjit Kumar Vice Chairperson Khetrimem Jaljit amadi Suresh Babu gi loinabi Mira su saruk yakhe Voluntary Organization ki Advisor P. Somorendro na haikibada English amaga chama pan marifudra marida Manipur da President rule laiba matamda matam adugi Manipur gi Governor B.K. Nayar da Kakching Bazar asi eviction tawbina ba memorandum pishinkhe matam adu da Thobal gi DC oikiba Dr. Suresh Babu na ningthizana hona biduna ngasi Kakching Bazar asi miyam gi lalon itiki achoba mafam ama oiba ngamlakhibani Suresh Babu na tawkiba thabak thorambu ningsingduna mahakpu okpagi thoramasti pangthokibani haike Dr. Suresh Babu na khungangi miyam na thengnariba awaba sing makhoigi awat apasinga mari leinana pukhalakpa wakat sing sarkar na tagani megi tang amadagi haugadawriba khungang chatlu haiba mission asina sothana leiba khungang sing chawkhatna nabani haike Remember when contempt was filed on me in the High Court, the people of Kakching moved all along to High Court to support me. The crowd, the campus of the High Court was full of Kakching people. And the way we took it as a people's movement, I always say wherever I go that this is an example how the society can move forward with the people's cooperation. Lamdam masada football masana bu hena saukhatna ba pandamda Kwakta Gram Panchayat Football Association senduna Kwakta Gram Panchayat Ward number 9 Kwakta Sarangpat ground da team tarana group ahum thokna khaidoktuna satharakhiba football tournament karang loshin khibaga loinana tha ahum supna sathagada ba sahi tara tret makhagi coaching camp amasu hawdokre Kwakta Gram Panchayat FCB na Kwakta Gram Panchayat A Bugol ama sinoda maichiba piduna winner oikre tournament loshin bagi thoram amadi coaching camp hawdokpa du da thongam Santi Singh
Moirang Kendra Progressive Fund ki Secretary M Uttam Kumar Kwakta Gram Panchayat ki Ward number 9 ki elected members ting amadi Progressive Fund Front ki member kya nasruk yakhe Thongam Santina Prithibi da sanabana nushinaba purakpada achoba mating ama oiri Kanglup kayabu amata oina punsin naduna sanaminari Kwakta Gram Panchayat Football Association asigumba tournament ama pangthokpada thagatpa phongdokhe Football game I mean tahno betamna academy में याव नगरी training में याव नगरी अकोई वो अपावल बीदा और पंगम लो है यो वकल लो लमा अकोई ये कौता काम बचाए football academy यो वकल लो दल लगता ऐसा इशू चिंबो मणिपुर के बाद पृथ्वी की माइक पर पता सरू के हंगरे आदि है वो मकोई वकल लो दूरी ऐ नची थारे सरी Tungda makok mathang taraba singda mana mathum suyen thoki Manipur ki historical jaga ama oibata natana tourist spot amasu oiriba kaina laifamda pangabam sagai gi apokpagi khubam sajalakliba asti lauthu haina kaina development protection committee na taliba dabi mari lainaba singna tadabadagi ngarang dagi hauna laifam masida mi sangba thingba thamlakhiba adu ngasi sumakha tara sathari committee gi ke nodyasan kauba mioi amana phongdorakpada miyam gi khanduna khongjang asi sangsinbani laifam len astida lai khuramba lakpiba miyamna yanaba ma puraktriba phauba lai khuramba lakpi ganu haiki Manipuri Praja Miyam da akhoi adam singdok charabani aduga masida akhoi na panghok chari ji DC da akhoi haja gi bada thabuk lokhapi de government gi site lokhapi de aduna masi akhoi Manipur gi Praja Miyam bu akhoi na nungsija dabagi wafam mate Manipur Praja Miyam nungsijai aduga government gi site gi akhoi gi lamdam masi gi ishor gi thabak lana toriba sing je akhoi na khangal jabani Mayang Imphal Kendra gi local area development program gi makhada Kendra asigi MLA shu oiriba Manipur Sarkar gi deputy speaker Kongkham Robindro gi meeting makhada Santipur Mayai Lekai da Saba multi facility community hall ngarang ya school Kendra gi MLA TS Tejabratana sangaduna miyam da kushinakre thoramadu da MLA S Dingo yauna mioi kya nasaruk yakhe deputy speaker Robindro na Mayang Imphal Kendra manung da laiba polling station nifuda thong manana saukhat hanaba khongthang da saukhat tharangi thabak sing asti paikhat pani haikhe Tauke na kada lagi, dua tahun ni ba. Cinta na kalau mah kaya dah, kamu itu kalau kada lagi, tadi pun baik ni, kalau baik ni, kalau pun mah baik ni, tahu ada ni. Cinta seorang tu sikit bohong. Cinta ni apa? Cepat ka. MLA wajah, minister wajah, orang CM wajah macam cepat ka perjalanan. Hati na, kalau sarkar kerana pada dia, kerana pada pagi kita pada dia. Hatta tidak hatta kita bukan tidak. Sumba government sarkar हमने लोग प्रजा में पानी से Khurai Kendra gi manung sanba nandaibam lekai GP Laishram lekai Konsam lekai GP na konba mafam kayada nong khajiktang tabala ising ichaw gi awaba mayok naba kaya asidagi kharamakhay di kokhan bangam lagani haina Khurai Kendra gi MLA L Susindro gi local area development fund dagi lupa lakh kun manga changna lai khulami lai committee ga khusam naduna fet chani yangkhai sangba drain no na tawduna Kongba river da thada bagi thabak asidagi hokre MLA Susindro na Kongba river da dam kaya saduna thamliba asit thugaiduna nauna get panbagi thabak hawgani Kendra asigi praja kaya na ising thumbagi awaba kaya sanglaba matam kaya mayok naduna lakliba du kharamakhay di koklagani haikhe Adar amana akoi Kongba river sidija akoi sajaliba dam masing ngarang bokta masing mari ngarang bokta nasim masing mari thugai khre aduga hoji lemhoriba masing another 3-4 number sama akoi nasi muk thugai gen babik sing na so hairiba dam sing ase lokthokpoda mateng pangbiyo aduga miyam gi any tung da tholakadaba haibadi miyam gi tungi khanbiraganda masung magano singsi akoi effect tokthoksi tokthokminasi haina appeal tawjagi National Hydro Power Corporation NHPC Loktak Project ki makhada sei kuntra gi mathakta contract level ama oina Loktak Project laimatak amadi ithai various da sinmi oina thabak tawduna laklaba mioi nifu taret thabak tagi lokthokpa yaning de haiduna ngasi Loktak Project NHPC gi office mamangda wakat khongjang sangsin kre All India Labour Welfare Organization New Delhi gi makhada Contract Laborers Welfare Union gi sinmi kaya da sarup yaduna Sathakiba wakat khongjang aduda we want peaceful solution save our life we are human being haibana chingba wahai kya play card sing the ek Contract Labor Welfare Union NHPC Manipur gi President P Kumar Zitna sahi kuntra hena contractor kaya ga loina duna laklaba labor samri ga yangkhai mathoi gi manung dagi anoba lakpa contractor ani khakki makhada
लेबर ओइबा मियोय निफु तरेत सिंदोकपा हाइबस्ती ऑथोरिटी अमदी कॉन्ट्रैक्टर अनिगी मरक्ता नुसिनदनब सिनबनी सिनमी अमता लौथोकपा यारोय सिनमिन सिंगी खोलाव ताद्रबदी सीबगी खोंजंग फावबा संगसिनगनी हाइखी था हेना थबक तोरकलबा लेबर सिंदा कॉन्ट्रैक्टर क्या सिनग्रे अदुबो लेबर दी अमता सिंद्री ngasi फावबदा ऑन रिकॉर्ड अमता सिंद्री वाई हंदक सिंदुगो मरम करिजना थमोई पानबा ngakतनी सावबो हेबा ngakतनी सावबगी ngamkhai लोइखरगदी अथिंग बाइदो कनामतन बीबा ngमोय यादरगदी एखोय पावर मिनिस्टर फावबा सेंटर फावबा सटकनी यादरेदना एखोय सीबी खोंजंग जंगनी यारोय एखोय कनामता मसिदा लौथोकपा यारोय लेमनो सुक्तोक तोय मे डे सिनमी सिंगी नुमितना लाकपदा मालेमगी अमसुंग अखन्नना इरमदमगी सिनमी इचिल इनाव सिंगदा पब्लिसिटी कमिटी कोरकोमना यावोलगी याइफा पाउजल पिरकली मियोइबा खुनाइगी पुवारीदा खुद पांगनबा अमसुंग सेलथुंगी चुकली पाइबा कांगबुना मिचम मियामबु नंथबीबगी थवोंग असी अदुमक लेप लैतना सथदुना लाकली लौयाम साबा खुलिंगबा खुनाइदा लौमी सिंगबु तुहतपीबा थौदोक वाथोकी वाथोक कयाना यूरोप की मयाई चनबा मतमगी पुवारीगी लमाइदा मयक सिंगने इरी इंडस्ट्रियल रिवोल्यूशन लाकपगा लोइनना सेंजाव पाइबना खुलिंगबा खुनाइगी सक्तम नोंगचुप लेबाकता उबा फंखी सेंजाव पाइबा कैपिटलिस्ट सिंगना सिनमी सिंगदा हंथबा खुसुमन फावबा पीदबा अमदी अककनबा थबक सुबगी थौरांग पाइखत्तबना सिनमी सिंगी पुंसी मरेल असी खुनाइदा ख्वाइदगी हंथबा थाकता लेरकपगी फिबम असी 18 सुबा चही चागी अहानबा तांककता मयेक लाना उबा फंगलकली लिसिंग अमगा चनिपान यांखैगी परिंगदा इंडस्ट्री मरांग काइना लैबा लेबाकता सिनमी सिंगी मखोइगी इकाई खुमदनिंगाई ओइबा फिदा कन्नना बतपना तपना खोलाव लाउबा हौरखी सिनमी सिंगना मखोइगी हक्कीदमक चंगशिनखिबा खोंजंग सिंगदा लेंगाक मपु अमसुंग सेंजाव पाइबा कैपिटलिस्ट सिंगना अपनबा अयेतपा अमदी इहौ सिंग अदुबु नमथबा थबक थौरम कयासु लेप्तना सथखी लिसिंग अमगा चनिपान मरिफु मरीदा चिकागोदा फंबा फेडरेशन ऑफ ऑर्गेनाइज्ड ट्रेड एंड लेबर यूनियन की मिफमदा सिनमी अमगी थबक सुबगी मतम असि नोमदा पुंग निपान ओहनबा अमसुंग मसि लोगी ओइना लेहन्नबा तुंगदा लाकदौरिबा चही सिंगदा मेगी तांग अमदा मसिगी दमक इहौ पाक सन्ना चंगसिनबा वारेप नखी लिसिंग अमगा चनिपान मरिफु तरुक की मेगी तांग अमबु नुमित असिदा अमेरिका की मफम कयादा सिनमी मियाम की मिफम अमसुंग खोंगसत कया पांगथोखी चिकागोदा सिनमी लिसिंग निफु हेनबना सिंथाल लेपतुना खोंजंग चंगशिनबदगी इहौ अदु मफम कयादा संदोकनखे मेगी तांग अहुमदा पुलिसनी इहौ अदु लाक्शिनबु होटनाबदा मिचम कया असोक अपन नंखे मथंगी नुमिता मियामना हे मार्केट स्क्वारदा पुंदुना खोलाव कया लाउबदा मिफम अदु लोशिलमदाइदा पुलिसना नोंमै कापदा मियोय कया अमा हातखी कया अमना सोखी नुमित अदुदगी इहौ अदुबु इकाई खुमनबा उटपा ओइना मेगी तांग अमा असि सिनमी सिंगी नुमित हाइदुना पांगथोक्तुना लाकली मालेमगी पुवारीदा लौमी सिनमीगी अपुनबा पांगलगी मटिंग मयाई अदु उटपा उबा ताबा फंगलगसु मणिपुर कांगलैपाकता लौमी सिनमी सिंगी पुंसी मरेल असि थोइदोकना पुंगनिंग थौगानिंगाई ओइद्रे हाइरी सिनमी सिंगी अपुनबा पांगल अमदि मतिक मंगम सागतपदा मपुंग फाबा ngamद्रि लोइलम ओइरुबना ममल यामलबा लौमी सिनमी सिंगना मखोइगी माइकै येंगना थबक तौबा यादबा फिबम अमद लैरी फिबम असि ओइदुनासु अइखोइगी लौमी सिनमी इचिल इनाव सिंगना लैजबा थौना लिंगजेल अमसुंग वाखल लौसिंग चुंगसिनदुना हेनमसु थोकपा पुंसी मरेल अमसुंग मपांगल कनबा खुनाई अमगी युमफम थोननबा लंबी थीबदा मिडियंग थंबीनबा पब्लिसिटी कमिटी कोरकोंगी माइकैदगी लैबाक मियामदा नोनुक्सरी हाइना सेरोल असिना मखा तारी पाउगी मरकथना अतेनबा ब्रेक मतंग लौजरी हक्चांगी लेबर सोलकपदगी बुजुसिंगतबा हक्चांग चोथरबा तुमा चाबा यारक्तबा खोंग हामा नुंगायक्तबा सिंगिदमक अमत्ता नायबा उपायदि जॉलिप सैर अमसु जॉलिप कैप्सूल हो चंगने सिनबियो कईदोइनो कनानो कईगिनो कईदोबियो मसि पुमना लोई लेबदे गाड़ी अहनबगे तोंग ngमद्रबने हुरा लगे तोंगने खानिबा नमाय दुई काइद्रो सेंबुन पुथोगा लेबदि ngमदरा सेंबुन पुथोक्तना लेबा ngमद्रसु इम्फाल फाइनांस न चलो आइजु अहनबा लें ngमदना इम्फाल फाइनांस तगे लोन ओइने लौरि इम्फाल फाइनांस न नोंगबि मनुंग गाड़ी लोन लौबि याबनि खुतों चाबा पिजरी अदोम ना पाम मखलगी गाड़ी खुदिंगमक लौबि बेयाबनि बाबा क्रेक जोन गिदी टाटा टिस कॉलेज दी मम्मल सु मफम खुदिंग चम माने यो सु मांगरोय पिस्ता चलबनिना अदुसु मतकता सुपरलिंक फुटिंग ऑफर मैम पीरिसिदी ताज इलेक्ट्रिक रंग नो सिनबगुमना योति सिनबया दुदी सनागी महुत यांगना सिनबया अंद्रे अमुकाना तराम नक्चरी मखा तबा पाओ
Manipur lengak ke employees sing da 7 pay amadi atopa tongan charter of demands sing lengak asina pibinaba M2 amasung MGO na sinduna changshilakhiba khongjang ngasiga thana numit nifu nirom sukre masigi sarugamo oina ngasesu all Manipur Excise Employee Welfare Association amadi Veterinary Department ki employees sing awakan mifam sathakre department sing asigi complex ta sathakhiba wakan mifam aduga mari leinana Veterinary Department gi field assistant oiba CH Ashok Kumar na phongdorakpada mamangi lengak na fitment committee ama duna final report ama 7 pay commission ga mari lainana thamlabasu hauzik paliba lengak asina employees sing da matam thengtha duna leire numit nifuni hena khongjang changsilaba phawbada lengak asina tabidre maramaduna M2 amasung MGO na sangsilaba khongjang asida veterinary department ki employees sing asuma pungphana sawat kani haike tobi ge di kasu nomini gi wani makoi loi leba ngatani record nungko loi leba ngatani adu simse akoi da dunia akoi waru jari se yam tin na to ya ba mi stand to ga akoi gi dang to yam matam lori ba se kari gi asoi ba no ha ma jo chin no phau ba financial problem le ga su akap matam ma kan matam ma ten tang na noi si tha si mang da si de gi pi ge khot ke na yam thaja ba ma commitment final ma to hon ja employment pam ja ba hai dar Manipur Sarkar na Imphal manungda auto rickshaw changhandanabagi lauriba warep asi matam khara sangdokpiu haina Uripo Kangchup Road Auto Rickshaw Owners and Drivers Cooperative Society Limited ki maikaidagi Chief Minister gi pungning chingsilakli ngasi Nauremthong Khulem Laikai gi Bol Lampak Community Hall da pangthokpa society gi chahitai kunmanga mapung pharakpagi thoramadu UK Road Cooperative Society gi Assistant Secretary Balakantana Sarkar gi phirep asi matam khara handokpiu haiki Waktu thongri bisi langsung thengai ba awa samasa sing di ate nate koi gi diesel waktu se koi na wana mingon de paisa puraga leijaru ba amadi loan tum lauraga leijaru ba amadi hingon bandhana tham tauraga leijaru ba sing se koi na matau kramai to duna makoi na asigum restriction se lakpa taraga de koi kamai to duna mi gi paisa se koi singmang am doino krai de gi lauraga koi singdoino haiba wakalon se koi da samam na ba awa kayama mayong nei asigum laba people masida society ki mai kai de apple to uning bade hojik lauri bade decision se sahi amma natraga ani gumba extend to biraga de koina masida gi earning to zaraga koina makoi gi koina lawjore ba amount sing se singdokpa ngamna ba hona jabagi khudong saba do pbu haiduna manipur government da ina appeal to zare Lilong dagi wangjing phawbagi lambi athuba matamda pakthokpiu haina road expansion committee from Lilong to Usoi Pokpi waithona thadorpa serol amana lenga ki pungning chingsilakli patadar singda athuba matamda matamga chanaba compensation pibi duna yum amadi dukan sabada apanba oidana bohonna biu hairi Hianglam Kendra ki manung san laiba Hianglam makha laikai SWC ground da nauna saba community hall ama Hianglam Kendra ki MLA Dr Radesham Yumnam na sangaduna miyam da khusina khre thoramadu da Kakching Jila Parishad ki Adyaksha PS Jiten Jila Parishad member Chongtham Indrajit Hianglam Gram Panchayat ki Pradhan Elangbam Ongbi Santibala Kakching ki SP Victoria Yangkhom amadi Kakching Jila Parishad ki member Elangbam Ranjana namaru oiba myoising oina saruk yakhi Manitko amadi Manitron ki chairman su oiriba MLA Radesham na community hall gi akoibada ujar kaya su thaki Bisnupur district ki manung sanba oinam kendri gi khojumanda Manipur Pollution Control Board ki chairman L Radha Kishorna SSA ki makhada lupa lakh nifu sangna primary school ama sanana ba urep uyung tamkhre ngasti gi thoramadu da John for Bisnupur gi DI Raghumani Singh amadi lamdam adong gi miyoi kya sharuk yakhe thoramadu ga mari lainana L Radha Kishorna haikibada Chief Minister N Birena Luchingba sarkar asil lakpadagi Manipur da mafam sinba thungna saukhat thorangi thabak sing amadi education sector da ahen bamiyeng sangduna thabak kaya paikhalakle masigi manung sana kendra sidasu anoba school ahum sanana ba amadi atope school khara da nauna ka sadokna ba thabak paikhatle chahi asida sabalo shinduna miyam da khushinana honagani sarkar gi school da miyam na thajaba thambi haiki ben school na prajagi tharjaba mangkraba government school na praja singi da mok pelan mangam da leiba education sector da se khoi onam kendra da manipur da suksoi soidana khoi mai pakna Satra Singi, Amadi Oza Singi, Amadi, Lamdam Sigi, Guardian Singi, the Mai Pangana Bangaman, akan mamong da koi, Hona Zegani Haidana Mayanda, Asiki Tanza Silora Lok Seri.
Mamangai leptuna sathaduna lakpa sana mahi cheng hongbagi thoram ngasi Ultra Sanglen sana konung na sinduna Ultra Sanglen da pangthokre konunggi phamnaiba kaya na saruk yakiba thoram aduda miyam na lining thogi maphamda cheng haithaduna chahong ahong naba thawne zakhi pangthokliba thoram asigi matangda Ultra Sanglen sana konunggi laifam lakpa salam bir chandrana lai hangtaktagi pangthoktuna lakliba seng hongbagi thoram amani thoram asina laibak chahong ahong ba santi lainaba ishorda thawriba amani haikhe Ado chakpalumang amaibina hojiki magi tawdan basi lawraga laaga mukang lay sida laaga pambada mo hanjang himin mitu ngasi sini pakhang mo chinghong mai bunus aduna ai koi sida laiba kanglai paicha mayam sina koi seida chiang hairaga ai koi mayam gi nungai yai phaba punsi nungsangba aduga koi Lining thau sana mahi sana pung na sinduna pakhang ba cheng hong bagi thoram pangthokre kangla sana thong dagi hauraga khoya thong phauduna laklaga khwai kaithel samu makhong phauraga pongna kaithel laklaga miyam punna khongchat chatuna pakhang ba cheng hong bagi thoram adu kangla ge udra da lusinkhe ngasi pangthokli pa pakhang ba cheng hong ba thoram asiga mari lainana lining thau sana mahi sana pungi advisor warepa namairak pam na phongdorakpada numit asi ibudo pakhang bana ima malem sidabagi pautak matung ina Koraw nong thang Koiraw nong thong koi bagi mahutta mapa panthogi phambal koiduna Koraw nong thon koi ba ngamba saktuna ibudaw pakhang bana mapa maki mahut sinnaba malemgi phambal tongki hairiba Koraw numit asida wangul layam pumba haraw mathoi kaduna ibudaw pakhang bagi sanamangda hairang lairang anu apen sengba Chingbi haiduna ira thongnijaduna leibak chahong ahong naba khunjaw naba leibak ningthau amadi miyam punsi nungnang naba pangthokpa thoram adubu ningsing bani haikhe pakhang ba seng hongba haiba thoram duri ngasi tawreji pakhang ba seng hongba ji karino habda kalen gi thanil purima numit tara mangani pan basida pakhang ba seng hongba gi thoram tawi pakhang ba seng hongba gi thoram di akhogi puari bu ningsang naba puari bu tatna thana yadana ba adum masigi lisang sina chatkinabagi thorum ama oina akhoigi adungai nongkhong koikiba pakhang bana mapabungi phambal bu koiduna nongkhong koiba sakkiba aduga mapabungi phambal mahut sina pakhang bana phambal tongkhibagi nimit asida layam singna harauduna chengba chengbi haiduna ano pet katuna laibaki nungaina ba yaiphanaba amadi punsi nungsangna punsi chengjen pibina ba haiduna thorum pangthui masigi thorum dobak ngasi madubu ningsing boina akoina kanglagi utra koi bido pakhang bada chengba singbi katlaga hairaga masigi singjina akoi gi taibang jingthong kudingda akoi chak thongbada phu hobada haplaga jumthong dugi leiriba miyoi sing abadi punsi chengjen happy haibagi yaipharaba nungairaba thorum aban Thangkal Kaithel ki Bairodan Maxwell Hindi Primary School amadi High School gi nakalda haira yoliba sing asina school gi mahiroi sing da sauna akaiba pire athuba matamda lokthok piu haina school gi oja sing amadi mahiroi sing na wakan mifam sathakre school gi headmistress Sunita na phongdorakpada mahiroi yauna miyam na satkadaba lambi da potpham phamjin ba amadi pot leiba lakpa sing na purakpa gari sing khamjin bana sauna khudong sadaba mayok na halle athuba matamda haira yon phamasi lokthok piu haiki ira apatpa mayam jina pose pesalapa mayam na angang singje larik tambada yamna masamu tinjang gaijang ba phattaba angang orakpagi chance amna wangna leiba hauji india government rubela ge hidaka pagi asu amna scheme phajaba ma sathari ngeida akoi Bairodan Maxwell Hindi Primary School dadi amna khudong thininga oibe phibam amada leirakpasi ngaitaba phongdok chari municipality da kyarak sie kyarak thajagre aduga mahor minister da su pijakre education minister da pijakre ngasi bo manungda karimata ahongba porakta basi akoi satra singsi khalaga yamna thawai hakchang yauna staff ki oja singa madi head amoy ngaitaba phongdok chari Jiribang ki MLA Muhammad Asabuddin Namasa ki local area development fund gi senpham degi saba Kasimpur Junior High School gi building ngasi MLA na sangadu na miyam na khusina khre ngasi gi thawramatu da school gi headmaster Muhammad Islamuddin ward member Hafiz Uddin yauna tongan ba miyoi kya na saruk yakhi thawramatu da school gi headmaster Muhammad Islamuddin na MLA bu thagat pa phongdokhi Asabuddin na haikibada Kasimpur area gi miyam na mahakna tawkiba thabak thoram singidama ikai khunaba utpi bagi damak thagat pa phongdokhi mahiroi singna Manipur gi citizen ama oina state astigi lol khangnana batam gada bani haiki Lain tambahnya oiba pandang kamu ada benda ada satu sinda apa nama kita begini nama si itu Manipur ni Manipur ki lokal language
aduna mayamna yarguma kai lona si tamna haru Khamba Salam na present tauba Salam Arts Creation gi ahum suba production oigadaba film Imadi Hinkini Isagi damak haiba sigi yaifathoni thoram ngase Sagolban Salam lekai da leiba Rabi Salam gi yumda pangthokre film sida Kaiku Sonia L Prakash Mombi amadi Induna Chingbana maru oiba saktam langli film sigi director Rabi Salam amadi producer na RS Maitaini Tha sigi tang tarama pandamore ward number 3 da yum taret maina tumna sakhi badagi awa ana taraba yumbu singda Myanmar gi Tammu town gi Jaitan 12 ta leiba khinmungni amadi more prem nagar lekai dagi samban duram Robindro Maitaina sana thaknaba amadi Firol Singh mateng pikre Drug and its related issues investigations of NDNPS cases and illegal poppy plantation in Manipur haibasida nongmagi oiba awareness program amangasi Technopal district headquarter da pangthokre Technopal district police nap amadi NCB na sinduna pangthokiba thoromaduda Technopal gi SP Dr S Ibomsa nap ki SP Watham Bashu Singh MSB gi MCB gi inspector L Bultena maruiba myuising oina saruk yaki Thawal Police Commando amadi Kuntaruk Shuba Assam Rifles na Iril Bul Kalika dagi RK Mangasana Kauba Pripaki Myoema Khangabuk Bazar dagi Fari Hairi Mapan Suba IGAR Golf Tournament ki winner Manipur Golf Association Oikre Honors up na IGAR Assam Rifles na tak Runners up na IGAR Assam Rifles na takre golf sanaroi nifunithoi na saruk yaduna ngarang dagi ngasi faw sa tharakpa tournament aduda Indrana gold winner net winner da H Tikendra Zed amadi runner da Ibomsa Thoksom Dr Natakre Loshilak padamaru iba pau amuka ni pisari Thongamba misigi matang da boarding gi mapu amadi warden court ta puthoklaba matung da numit 15 ni jail da thajen khre amadi Burmada khundari ba maitai singna permis amadi atai atopa fruit singa saro morona badagi maitai haiba fruit ki masing yam selektre Mideng tabiri ba singbo mukan na kurumsari